ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯅꯨꯄꯤ ꯑꯅꯤꯕꯨ ꯑꯣꯠ ꯅꯩꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯃꯌꯨꯝꯗ ꯊꯤꯔꯝꯂꯦ ꯃꯤꯌꯥꯝꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯃꯣꯔꯦꯗ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯤꯁꯤꯡꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄ ꯃꯔꯝꯅ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯋꯥꯡꯈꯩ SCꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯂꯣꯏꯇꯣꯡꯕꯝ ꯄ꯭ꯔꯤꯌꯥꯟꯇꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯅꯨꯄꯤ ꯑꯅꯤ ꯐꯤ ꯊꯣꯡꯍꯟꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯌꯨꯛ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯤꯕ ꯂꯥꯛꯂꯝꯕꯗꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯄꯨꯂꯤꯁꯅ ꯊꯤꯕ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯀꯕꯤꯆꯟꯗ꯭ꯔ ꯑꯦꯂꯥꯏ ꯁꯤꯡꯒꯥꯄꯨꯔ ꯆꯍꯤ 10 ꯑꯄꯣꯛꯄ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯝꯆꯥ ꯀꯧꯏ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯐꯨꯔꯨꯞ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯏꯖꯠ ꯉꯥꯛꯀꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯂꯩꯒꯅꯤ ꯂꯩꯉꯥꯛꯅꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ CM ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯊꯤꯕ ꯂꯥꯛꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃꯣꯔꯦꯒ ꯀꯨꯀꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯃꯣꯔꯦꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯂꯦꯜ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯃꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ ꯑꯊꯣꯛꯄꯝ ꯆꯟꯕꯤ ꯑꯃꯗꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯗꯤꯇꯔ ꯙꯃꯦꯟꯗ꯭ꯔꯣ ꯋꯥꯡꯈꯦꯝꯆꯥ ꯑꯅꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃ border town ꯑꯣꯏꯔꯤꯕ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯃꯣꯔꯦꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯂꯦꯟ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯃꯃꯤ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ ꯑꯊꯣꯛꯄꯝ ꯆꯟꯕꯤꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯩꯈꯣꯏ ꯂꯧꯅꯕ ꯍꯣꯠꯅꯖꯒꯦ ꯆꯟꯕꯤ ꯍꯧꯖꯤꯛꯁꯤ ꯃꯣꯔꯦ border town ꯑꯣꯏꯔꯤꯕ ꯃꯣꯔꯦꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯑꯦ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯨꯝꯕ ꯏꯔꯥꯡ ꯇꯧꯕꯒꯤ ꯑꯃ ꯂꯩꯌꯦꯅ ꯇꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯆꯟꯕꯤ ꯍꯧꯖꯤꯛ ꯄꯂꯦꯟ ꯕꯖꯥꯔ ꯂꯩꯔꯤꯕꯅ ꯍꯧꯖꯤꯛ ꯃꯣꯔꯦꯒꯤ ꯄꯥꯎꯁꯤ ꯀꯃꯥꯏ ꯇꯥꯕ ꯂꯩ ꯆꯟꯕꯤ ꯇꯥꯕ꯭ꯔꯥ ꯇꯥꯖꯩ ꯑꯣꯖꯥ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7 ꯆꯨꯔꯦꯟ ꯋꯥꯡꯃ ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯦ ꯂꯩꯕ ꯌꯨꯝ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦꯅ ꯍꯥꯏꯕ ꯑꯣꯖꯥ ꯑꯣ ꯆꯟꯕꯤ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯃꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯄꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯩ ꯆꯥꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒ ꯄꯨꯂꯤꯁ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯆꯤꯡꯕꯅ ꯀꯟꯕ ꯈꯣꯠꯄꯒꯤ ꯄꯥꯎꯗꯤ ꯂꯩꯕ꯭ꯔꯥ ꯆꯟꯕꯤ ꯍꯣꯏ ꯑꯣꯖꯥ ꯊꯧꯗꯣꯛꯇꯨ ꯊꯣꯛꯑꯦ ꯇꯥꯕꯗꯒꯤꯕꯨꯗꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯂꯒ ꯃꯩ ꯀꯟꯕꯒꯤ ꯊꯕꯛꯄꯨꯗꯤ ꯆꯠꯊꯈ꯭ꯔꯦ ꯆꯟꯕꯤꯗꯣ ꯍꯧꯖꯤꯛ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯀꯩꯀꯩ ꯐꯤꯕꯝꯗ ꯂꯩꯔꯤ ꯄꯥꯝꯗꯕ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯌꯥꯕ꯭ꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯦ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯄꯥꯎ ꯇꯥꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯆꯟꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯕ ꯉꯝꯗꯕꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯞ ꯆꯥꯅ ꯈꯪꯕꯕꯨꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯗꯨꯗꯤ ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯅꯥꯝ ꯁꯥꯒꯩꯒꯤ ꯌꯨꯝ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯣꯖꯥ ꯆꯟꯕꯤ ꯃꯣꯔꯦꯗ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛꯇꯨꯃ ꯊꯣꯛꯑꯦꯕꯗꯤ ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯇꯣꯉꯥꯟꯕ ꯅꯨꯄꯤꯁꯤꯡꯁꯨ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯩ ꯆꯟꯕꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕ ꯂꯩ ꯍꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯈꯣꯡꯖꯪ ꯑꯃꯗꯤ ꯆꯪꯁꯤꯟꯈ꯭ꯔꯦ
ꯍꯣꯏ ꯆꯟꯕꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯃꯕ꯭ꯔꯥ? ꯊꯧꯗꯣꯛꯁꯤꯡ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯨꯀꯤꯒꯤ ꯋꯨꯃꯟ ꯌꯨꯅꯤꯌꯟꯅꯦ ꯑꯦꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅ ꯁꯤꯜꯂꯒ ꯈꯣꯡꯖꯪ ꯑꯁꯦ ꯁꯔꯨꯛ ꯆꯪꯁꯤꯟꯈꯤꯕꯅꯦ ꯑꯗꯨꯗ ꯈꯣꯡꯖꯪꯗꯨꯗ ꯆꯥꯎꯔꯥꯛꯅ ꯅꯨꯄꯤ 2,000 ꯁꯔꯨꯛ ꯌꯥꯈꯤꯑꯅ ꯍꯥꯏ ꯑꯗꯨꯒ ꯀꯨꯀꯤ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯨꯄꯤꯁꯨ ꯁꯔꯨꯛ ꯌꯥꯏ ꯑꯗꯨꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯤꯡ ꯑꯗꯨꯅ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯑꯗꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯍꯥꯏꯕ ꯂꯩꯀꯥꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯆꯟꯕꯤ ꯍꯧꯖꯤꯛ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯃꯤꯗꯤ ꯎꯕ ꯈꯣꯠꯄ ꯀꯩꯀꯩ ꯍꯥꯏꯅ ꯇꯥꯕꯤꯔꯤ ꯍꯧꯖꯤꯛ ꯐꯥꯎꯁꯦ? ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ BSFꯀꯤ ꯀꯥꯡꯕꯨꯅꯁꯨ ꯉꯥꯛ ꯁꯦꯜꯂꯤ꯫ ngasi kokomi amadi keithel imasingna pullaga handak thokliba irang asida thawaina pontha pikraba athaubasingi mafamda ikai khumnaba utpagi thoram ama khwairamban keithel karakta pangthokre thoram aduda kokomi gi convener Jitendra Ningombana phongdokkibada hauzik thokliba irang asida lebak ningbasing maira paibi sing amadi tokhai ba lub singna mana pamjaba mawongda mapu pandaba amagum changsilliba lanjang asi kokomi gi maikeidagi yamna nungaijade masina maram oiraga aikoi punna tasanba mathau tai haina maikai kayadagi lakpa ima singda kokomi gi apambasing adu thamnabana mangda thamjaraga ngasigi mifam ase pangthokpane punsinba haibadu leitabana mana thokpa mafang chanabana maram oiraga panthungfam yauba ngamloidori maram aduna lebak miyamnasu aikoina tawriba thabak ase kadai faubana chumlibano natraga kadai faubana lalibano haibadu khanthaba matam oire ngasi aikoina thengnariba lanfam ase chin kuki narco terrorist kani haibase khangba mathau tai haike Mado koi strongly condemn tau. Ngarang condemn tau re. Lang manung ni hunjik. Condemn dan lang. Pura manoi dia. Makha ta na condemn tau ki. Mathau ta. Makha ta na waktu ki phang bajun tau ta. Aduna. Ai koi ni MLA sing ka hai ko wa se. Sama sumni ai khandi ga ko maya. MLA MLA ngasigi thauram aduda iramdam asi ngaknaba hotnabada thawaina pontha pikhiba singi mafamda laisu katuna ikai khumnaba utki thauram aduda kaithel phambi ima sing yauna mioi kayana saruk yakhe Manipur praja khudimakna nupi singbu awangba thakta ikai khumnaba ngaktane adubu kanagumba mioi kharana nupi singbu ta thita oina tawrakpa maramna miyambu ikai firuk khumanba haibase yamna laibak thibani haina Wangkhai Assembly Constituency gi MLA Thangjam Arun Kumarna phongdokre Wafam ase Wangkhai apunba maira paibi amadi club singna sinduna Wangkhai Visal Market manakta pangthokhiba wakat mifamda MLA Arun Kumarna phongdokhibane MLA na makhata na hai lan oirabasu tauba yaba amadi yadaba haiba thabak thoram kaya leiribane asigumba kaya si tangai fadana ngakna chatpa mathau tai handak nupi ani gi matangda viral oirakliba video footage aduna lamdam sibu malem gi miyamda lana uhan khibasi laibak thibane Makhatana sigumba tahaidaba amadi yenghaidaba thodok ase matung thoktanaba honaminase hiramasida lamdam sigi CSO sing amadi miyam hupna bat taminabasu mathau tai haiba wafamsu Wangkhai Assembly Constituency gi MLA Thangjam Arun Kumarna phongdoke Parliament ki mamangda pandorkiba video clipping adu urubada Manipur gi miyamda Manipur gi laiba praja khudimakta Amoida nungaitaba pawa akhoi punimakta nungaitaba leiba aduga tholaliba video duna fataba criminal yo wakhan kenba mioi kharana pangtholakanda akhoi gi Manipur da leiriba mioi pudimak sibu adugumba picture chatpoina uhalakpa national level da international level da akhoi Manipur da leiriba jati simbu yam lana uhalakpa adugi tanja sida akhoi karigumba thapak khara toraga masi akhoi Manipur da leiriba pudimak akhoi nupi bu ikai khumjai nupi jen ngakani haibagi wakal chen ma mioi ngakani kanagumba criminal khana tawduna akhoi punamu pu chen da le haibagi adugumba paujel du
ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯙꯔꯅꯥ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯇꯥꯡ 3ꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯀꯤꯟ ꯊꯕꯤꯗ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯃꯄꯥꯔꯤ ꯑꯅꯤ ꯁꯒꯣꯜꯁꯦꯝ ꯉꯥꯟ ꯂꯩꯕ ꯃꯩꯇꯩ ꯑꯄꯣꯛꯄ ꯁꯒꯣꯜꯁꯦꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩ ꯑꯃꯗꯤ ꯏꯔꯦꯡꯕꯝ ꯆꯤꯡꯈꯩ ꯉꯥꯟꯕ ꯃꯩꯇꯩ ꯑꯄꯣꯛꯄ ꯏꯔꯦꯡꯕꯝ ꯙꯅ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯊꯧꯔꯝ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 12ꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯔꯣꯌꯦꯜ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ RYDO ꯀ꯭ꯂꯕ ꯁꯦꯛꯃꯥꯏꯖꯤꯡ ꯈꯨꯅꯧꯒꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯅꯕ ꯅꯣꯡꯂꯨꯛꯅ JSC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯎꯖꯦꯜꯂꯛꯂꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯔꯨꯔꯒ ꯃꯇꯝ ꯑꯃꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯥꯡꯖꯝ ꯃꯅꯣꯔꯃꯥ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯑꯅꯧꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯗꯗꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯗꯒꯤ ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕ ꯊꯕꯛ ꯇꯧꯕ ꯉꯝꯂꯛꯈꯤꯕꯅꯣ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔ ꯌꯧꯁꯜꯂꯛꯄ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯧꯍꯧꯅꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯄ ꯅꯠꯇꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯐꯝ ꯊꯣꯛꯏ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯣꯈꯥꯏ ꯇꯥꯕ ꯄꯥꯝꯕ ꯀꯨꯀꯤꯁꯤꯡꯅ ꯂꯧ ꯇꯨꯅꯔꯒ ꯆꯠꯊꯔꯛꯄ ꯃꯥꯟꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯖꯦꯅꯣꯁꯥꯏꯠ ꯑꯁꯤ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯗꯥꯏꯇ ꯄꯨꯐꯝ ꯊꯣꯛꯏ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯃꯇꯝꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯁꯨ ꯀꯨꯀꯤꯁꯤꯡꯅ ꯁꯥ ꯁꯟ ꯇꯥꯟꯕꯒꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯣ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯩꯇꯩꯁꯤꯡꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯈꯤꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯗ꯭ꯔꯕ ꯃꯩꯇꯩꯁꯤꯡꯅ ꯁꯥꯒꯤ ꯂꯝꯆꯠ ꯑꯁꯤ ꯆꯠꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯜ ꯊꯤꯗꯣꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯀꯪꯂꯩ ꯄꯤꯄꯜꯁ ꯐꯦꯗꯔꯦꯁꯟꯒꯤ ꯀꯟꯚꯦꯅꯔ ꯀꯩꯊꯦꯜꯂꯥꯛꯄꯝ ꯂꯟꯗꯟꯅ ꯍꯥꯏꯔꯛꯂꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯅꯨꯄꯤ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯒꯠꯄ ꯐꯥꯒꯠꯄ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯄꯤꯁ ꯑꯦꯟड ꯔꯤꯐꯣꯔꯃꯦꯁꯟ ꯀꯃꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯊꯣꯛꯆꯣꯝ ꯕꯁꯟꯇꯅ ꯍꯥꯏꯈ꯭ꯔꯦ ꯉꯁꯤ ꯀ꯭ꯂꯕ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯔꯦꯞ ꯇꯧꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯔꯦꯞ ꯇꯧꯏ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡꯗ ꯑꯃꯗꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯕꯨ ꯄꯤꯁ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯨꯏꯔꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 2 ꯍꯦꯟꯖꯤꯜꯂꯛꯄ ꯐꯥꯎꯕꯗ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯊꯧ ꯄꯨꯔꯤꯕ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯋꯥꯐꯝ ꯑꯃꯐꯥꯎ ꯐꯣꯡꯗꯣꯛꯇꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯁꯨꯡꯈꯪ ꯈꯪꯗꯅ ꯂꯩꯕꯒꯨꯝ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯇꯛꯅꯔꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒ ꯍꯟꯗꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯒꯤ ꯃꯨꯟꯁꯨꯟ ꯁꯦꯛꯁꯟ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯑꯣꯏꯗꯕ ꯐꯤ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯄꯤꯁ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯇꯤꯅ ꯑꯇꯝꯅꯅ ꯃꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀ꯭रिꯃꯤꯅꯦꯜ ꯇꯧꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯀꯝꯃꯨꯅꯤꯇꯤ ꯑꯃꯕꯨ ꯃꯥꯡꯍꯟꯅꯅꯕ ꯑꯩꯈꯣꯏꯗ ꯊꯝꯃꯛꯂꯤꯕ ꯋꯥꯐꯝꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯈꯔ ꯈꯛꯅ ꯀ꯭रिꯃꯤꯅꯦꯜ ꯇꯧꯕ ꯄꯥꯝꯃꯀꯥꯟꯗ ꯃꯤꯑꯣꯏ ꯈꯔ ꯈꯛꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯕꯨ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯕꯨ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯂꯥꯟꯅ ꯆꯠꯁꯤꯅꯕ ꯏꯍꯧ ꯑꯁꯤꯕꯨ ꯅꯥꯊꯩꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯇꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯨꯝꯂꯕ ꯌꯨꯝꯐꯝ ꯌꯥꯎꯗꯅ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯕ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯐꯥꯎꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯄꯤꯁ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯤꯕꯒꯤ ꯑꯩꯈꯣই ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯗꯦ ꯂꯣꯏꯅꯅ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯒꯦ ꯄꯤꯁ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯈꯠꯇꯅ ꯂꯩꯇꯦ ꯀꯩꯁꯨ ꯅꯠꯇꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯍꯥꯏꯕꯗꯤ ꯒꯦꯡ ꯔꯦꯞꯁꯨ ꯇꯧꯗꯅ ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯁꯟꯗꯣꯔꯛꯄꯗ
ꯃꯈꯣꯏꯅ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯅꯥꯊꯩꯅꯅꯕ ꯍꯣꯠꯅꯕꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯊꯔꯝꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯑꯣꯡ ꯇꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯗ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯆꯦꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯕꯨ ꯐꯥꯒꯠꯄ ꯑꯃꯗꯤ ꯊꯤꯒꯠꯄ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯃꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯄꯤꯁ ꯑꯦꯟड ꯔꯤꯐꯣꯔꯃꯦꯁꯟ ꯀꯃꯤꯇꯤꯅꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯋꯥꯟ ꯚꯣꯏꯁ ꯋꯥꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯑꯃ ꯍꯧꯗꯣꯛꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯟड ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ MYSUꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯇꯅꯨ ꯆꯅꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯒꯤ ꯃꯤꯐꯝꯗ ꯇꯅꯨ ꯆꯅꯨꯅ ꯍꯥꯏ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯀꯤ ꯑꯈꯪ ꯂꯩꯍꯟꯗꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯍꯩ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯏꯔꯥꯡ ꯁꯥꯒꯠꯇꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯈꯝ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯗꯣꯛꯂꯤꯕ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯟड ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯇꯅꯨ ꯆꯅꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯁꯨꯒꯤ ꯋꯥꯟ ꯚꯣꯏꯁ ꯋꯥꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯗꯣꯛꯆꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ꯫ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯦꯖꯦꯟꯗꯥ ꯑꯃꯠꯇꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯍꯥꯏꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯉꯔꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯃ ꯑꯣꯏꯈꯤꯕ ꯅꯨꯄꯤꯒꯤ ꯐꯤ ꯊꯣꯡꯗꯕ ꯍꯛꯆꯥꯡ ꯎꯠꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯏꯁꯨꯒꯤ ꯃꯥꯏꯀꯩꯗꯁꯨ ꯂꯩꯉꯥꯛꯇ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯟড ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯍꯦꯛ ꯑꯩꯈꯣꯏ ꯂꯨꯞ ꯑꯁꯤ ꯂꯤꯡꯈꯠꯆꯔꯛꯄꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯂꯣꯏꯅꯅ ꯇꯨꯡꯗꯁꯨ ꯄꯥꯡꯖꯈꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯂꯥꯛꯆꯒꯅꯤ꯫ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯥꯏꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯅꯅꯕ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ ꯃꯥꯏꯁꯨꯅ ꯂꯦꯞꯂꯤ꯫ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ꯫ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯂꯥꯜꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯈꯣꯡꯒꯥꯎꯅꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯑꯃꯗꯤ ꯁꯒꯣꯜꯕꯟ ꯃꯄꯨꯊꯧ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ Against the narco terrorism and physical assault to women haibigi banner makada Tera Idol Club na sinduna Tera Kaithel da wakat mifam chathakre. Wakat mifam aduda respect women for strong nation. Our women are pride cross. Narco terrorism now. Respect our mother, sister, daughter. Women's safety our priority. Say no to narco terrorism haibana chingba play card sing paiduna khongjang changsinki. Aroiba damaruiba pa amuhanna pizari. नुपी अनीबु ओटनाइखिबगी थौदोक्ता चेनबनी हाइबा मियोय अमसु पुलिसना फानबा मयुमदा थिरमले मियामना मियोय अदुगी मयुम मई थाखरे मोरेदा मी लेनाद्रबा मेतेगी युम अमा कुकी सिंगना मई थाखरे नुपी सिंगना खोंजंग चंगसिनख्रे मियोय खरना नुपी सिंगबु ताथिता ओइना तौरकपा मरमना मियामबु इकाई फिरुक खुमनबा हाइबसे यामना लाइबक थीबनी हाइना वांखै एससी के एमएलए थांगजम अरुण कुमारना फोंदोखरे
Mami TV की न्यूज़ अपडेट मीडियम ताबीरिबसिंग बो अमुक हना खुरमजरी